Baltena Lakhidabada United Jo Organization Awaba Phongdorakle Talon Asigi MLA Bungzagin Baltena Lakhidabada Tongan Bamaike the Leptana Awaba Madi Nungaitaba Phongdonarakle Baltena Lakhidabada United Jo Organization Gi Maike de Gisu Awaba Madi Nungaitaba Wapam Tamlakle Organization Asigi Maike de President Thangsama Amadi General Secretary UPA Sinkhen Pau Anina Kuyak Piduna Tadropo Zerola Magimatungina, MLS in a lady Matam the Mahana Miam Gidamak Torum, the Tabak Torum Sing, Matampuna Muktamiam, and Singduna Lehoragane, Mahana Lake Kidabada Mumanum and Hodiba Awaba Mindungai Tabada, Organization as in a Sarugiari Haraduna, Lake Hidrabagi Tawaina Mapugi Mapam the English signal Layruba, or Sanu Haina Makatarakle. CM Kem Sananga Sinumidawaram Amitsa, Unakre, February Kulumdogi Matunda, and our minister Sing Wasak Laurabaya Hede. Manipur the Kumsing 2023 May 3 Tangduleta of Piva Mayak Naduna, Lakibatung Mamang Sahi 2025 February Tarahumdoida, Indagi President of Manipur da, President's rule Tamlehana Lautorake, Madugi Matung Anobalangak Sembangam than Lakrabamatung Center Lusing Basingimi Makada. Zaliba Tasig Mari the Singzamai Assembly Constituency MLA Yumnam Kemchan Sahi Hompuni Toibu Manipur Minister Oina Lok Babanda Governor Azur Kumar Balana Wasag Laukibane Mahakalona Nemsakib Gen Amasung Law City Kobu Deputy Chief Minister Oina Aduga Gobidas Kontauzam Amasung Kuraizam Loken Minister Oina Wasak Laukibane Y Kemchan Chief Minister Oina Wasak Laurabamatung Haukibanumit Kunirom Ase Mahaki Cabinet Changtopangam Dana Lake Madugi Matung Ngasi Union Home Minister Amit Shah Amadi BJP Gilusingba Kiaga Unaduna Mahaki Cabinet Changtok number Watana Kray Ngasinumidawaram Puma Makarom Tabada Y Kemchan Tanga Assembly Constituency MLA Tongbram Robindro Galoinana Home Minister Unanaba Satke Mipamaduda Kanakana Sarugya Kibaki Habit Sabsana Kangbangam Dre Nasigi Pamaduna, Manipur Hosik Lady by MLS and Gimarta Kanabu Minister Ohangadagi Haba, Laptop Labaya Hana Panade, Center Gipota Matung in a Wasak Lauduna Minister Oibayaba Mirsing Ado, House of Paubugi in a Pondora Polaitre, Y Kem Sangalona, MLA Manga Wasak Law Kibamatung, what Hodiba Minister Taret Kanana Oigadagi Haba do Atuba the Kang Labayai, Laptop Laba Mirsing Ado, February Kulumdogi. Matung the Wasak Laurabaya Hana Panade, Zorsanpur District Talon Assembly Constituency MLA, Bungzagin Balte, Ngarang New Delhi the Lake Hidraba Matung, Manipur Langa no February Column the Power no Mid Home Sumna Awaba Pondukane Haina, Lauktoki Balay Madung Matung CMY Kemsan Cabinet, Zautokabaya Hana Panade. Angang Luhong Buddha Zenaba Sing Sahi and Jel the Tambaya Hana James Hana Pondokray. Sahi Nauribangang Sing Buluhong Bat Tingnaba Paikaliba 100-day intensive campaign for child marriage free India Saro Amoina, Nomagi Oiba legal awareness among us, Anand Singh Yog and Natural Cure Research Hospital, Kaksing the Pangtokre, District Legal Services Authority, Thobal Ka Manipur Yoga and Natural Care Association Kaksing Amasung, Legal Aid Clinic Kaksing na Puna Kusamnaduna, National Legal Service Authority, NALSA Gi Mijeng Makada, Manipur Legal Services Authority, Imphal na sponsor Tauduna Pangtokibane, Toramadu the Sarugya Kiba, Advocate Naurem Jameson, Joint Secretary Kaksing District Bar Association na Prohibition of Child Marriage Act 2006 ki matang da wangang laduna hai sahi nauriba angang luhongba muthatnaba numit chamani ki campaign asi leba asagi mafam kya da pangthokle ek asina angang singbu luhongba da nakoina na yawriba mioi phawba sahi ani ki kaisum sangda leiba yabage serak phawba yawriba ni haiba se khaminaba tangai fade India langa na kumja 2023 da angang luhongba leitaba India ama oinaba paikhaliba campaign asi mai paknaba honamina si haina su phongdokhe School sing the Bande Mataram Sakpa compulsory or Hanbada Yaning the Hana Pondora Ministry of Home Affairs MIC Government of India School sing the National Anthem Janaganamana Sakpagi Mamangda National Song Bande Mataram Sakadabane Hana Pidibay Yatang Ase Naga Students Federation NSF da Akanamong the Yaning the Bapondo Cray NSF no Tokibe Statement Amada MIC Directive Asina Nagamiamgi Historical, Political, Amasung Culture Gamari Lenaba Puari Amasung Saktamda Mijeng Tamde Constitution Framework Maruena Article 51 Clause A Gimatangda NSF na Kangi School Singasi Learning Amasung Critical True Gi Mapamne
ꯃꯁꯤꯕꯨ ꯅꯝꯐꯨꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯕꯟꯗꯦ ꯃꯥꯇꯔꯝ ꯑꯁꯤ ꯖꯅꯒꯅ ꯃꯅꯒꯤ ꯃꯃꯥꯡꯗ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯁꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅ ꯅꯥꯒꯥꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯈꯟꯅꯕ ꯆꯩꯊꯦꯡ ꯄꯤꯔꯤ ꯅꯥꯒꯥꯂꯦꯟ ꯕꯣꯔꯗ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯑꯁꯤꯕꯨ ꯀꯝꯄꯜꯁꯔꯤ ꯑꯣꯏꯍꯟꯅꯕ ꯁꯦꯀꯨꯂꯔ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯠꯇ ꯊꯣꯛꯄꯤꯒꯅꯨ NBSCꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯁꯦꯟꯁꯤꯇꯤꯚꯤꯇꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯅꯁꯨ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯒꯥꯏꯗꯂꯥꯏꯟ ꯑꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯒꯅꯨ ꯍꯥꯏꯅ ꯇꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ NSFꯀꯤ ꯕꯣꯗꯤ ꯄꯨꯝꯅꯃꯛꯅꯁꯨ ꯃꯈꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯅꯗꯅꯕ ꯑꯀꯟꯅ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯔꯠ ꯏꯁꯇ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ CRPFꯀꯤ ꯊꯧꯗꯥꯡ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯅ ꯀꯟꯐ꯭ꯂꯤꯛꯅ ꯁꯣꯛꯍꯜꯂꯕ ꯁ꯭ꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯑꯈꯟꯅꯕ ꯃꯑꯣꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯁꯥꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ CRPFꯀꯤ 38 ꯁꯨꯕ ꯔꯥꯏꯖꯤꯡ ꯗꯦ ꯄꯦꯔꯦꯗꯇ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯁꯥꯔꯨꯁꯥꯖꯥꯏꯗ ꯂꯩꯕ ꯑꯥꯔꯖꯨꯟ ꯕꯣꯒꯦꯁ꯭ꯋꯔ ꯕꯥꯔꯋꯥ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ ꯁꯥꯍꯅ ꯍꯥꯏꯈꯤꯕꯗ CRPFꯀꯤ ꯖꯋꯥꯟꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯈꯟꯅꯕ ꯀꯠꯊꯣꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤ ꯗ꯭ꯌꯨꯇꯤ ꯆꯠꯊꯕ ꯃꯇꯝꯗ CRPF ꯄꯥꯔꯁꯅꯦꯜ 2,297ꯅ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤ ꯃꯁꯤꯗ ꯅꯣꯔꯠ ꯏꯁꯇ ꯃꯤꯑꯣꯏ 800 ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯃꯤꯑꯣꯏ 990 ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯃꯤꯑꯣꯏ 97 ꯌꯥꯎꯔꯤ ꯍꯥꯏꯈꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯖꯥꯔꯈꯟꯗ ꯑꯃꯁꯨꯡ ꯅꯣꯔꯠ ꯏꯁꯇꯤ ꯍꯥꯟꯅꯗꯒꯤ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯂꯧꯔꯝꯕꯅꯤ ꯑꯗꯨꯕꯨ CRPFꯀ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯒꯠꯂꯦ CRPFꯀꯤ ꯕꯠꯇꯥꯂꯤꯌꯟ 2ꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯕꯠꯇꯥꯂꯤꯌꯟ 294 ꯑꯃꯁꯨꯡ ꯄꯥꯔꯁꯅꯦꯜ 3.89 ꯍꯦꯟꯅ ꯂꯩꯕ ꯑꯈꯟꯅꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯦ ꯏꯟꯁꯔꯖꯦꯟꯁꯤ ꯑꯃꯁꯨꯡ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯃꯨꯠꯊꯠꯄꯗ CRPFꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯐꯣꯔꯁ ꯑꯁꯤꯅ BSF ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯁꯦꯟꯁꯤꯇꯤꯚ ꯔꯤꯖꯟꯁꯤꯡꯗ ꯂꯣ ꯑꯦꯟড ꯑꯣꯔꯗꯔ ꯐꯒꯠꯍꯟꯕꯗ ꯑꯈꯟꯅꯕ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯈꯤ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯃꯥꯡꯖꯧꯅꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯔꯥꯟꯗ ꯃꯊꯪ ꯆꯌꯣꯜꯗ US ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ CIAꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕ ꯖꯣꯟ ꯀꯤꯔꯤꯌꯥꯀꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯖꯣꯟ ꯀꯤꯔꯤꯌꯥꯀꯣꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯗ꯭ꯌꯨꯇꯤ ꯇꯧꯕ CIAꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯡꯊꯧꯀꯥꯕ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯄꯣꯠ ꯅꯨꯃꯤꯠꯇ US ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯌꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯗꯤ ꯏꯔꯥꯟꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ USꯅ ꯂꯧꯈꯠꯂꯛꯄ ꯂꯥꯟꯒꯤ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ ꯇ꯭ꯔꯝꯞꯅ ꯉꯔꯥꯡ ꯏꯔꯥꯟꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯅꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯌꯨꯔꯦꯅꯤꯌꯝ ꯏꯟꯔꯤꯆꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯍꯃꯥꯁ ꯍꯤꯖꯕꯣꯂꯥ ꯑꯃꯗꯤ ꯍꯨꯊꯤꯅꯆꯤꯡꯕ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ ꯇ꯭ꯔꯝꯞꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯤꯔꯤꯌꯥꯀꯣꯅ ꯍꯥꯏꯈꯤ ꯂꯣꯠꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯁꯤꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇ꯭ꯔꯝꯞꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯅ ꯍꯤꯖꯕꯣꯂꯥꯒꯤ ꯀꯃꯥꯟ ꯁꯦꯟꯇꯔꯗ ꯆꯠꯊꯕ ꯑꯦꯇꯦꯛꯇ 12 ꯁꯤꯔꯦ ꯍꯥꯏꯔꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯂꯩꯕ ꯍꯤꯖꯕꯣꯂꯥꯒꯤ ꯀꯃꯥꯟ ꯁꯦꯟꯇꯔꯗ ꯏꯖꯔꯦꯜꯅ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 12 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 50 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯂꯦꯕꯥꯅꯦꯁ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯇꯥꯏꯝꯁ ꯑꯣꯐ ꯏꯖꯔꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁ IDFꯅ ꯈꯥ ꯊꯪꯕ ꯂꯦꯕꯥꯅꯟꯗ ꯍꯃꯥꯁꯀꯤ ꯀꯦꯝꯞꯁꯤꯡꯗꯁꯨ ꯅꯣꯡꯊꯛꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯀꯨꯝꯖꯥ 2024ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯏꯖꯔꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ USꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯂꯦꯕꯥꯅꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ